India amadi Myanmar gi ngamkhai paring da leiba Manipur gi manung chanba Kuki Taba Maphamda ngamkhai sambal Khakhiroi Haiba wafam thorakpagi matangda Yaningde ba phongdokpa horakli wafam asigi matangda India lengakna sengdokkadabani haina United Committee Manipurna taksilakli hiramasigi matangda SKTV News ki chief reporter Khatimayum Premchan amadi video journalist Sana Jaubadagi akhanaba paudam ama Indo Myanmar ngamkhai sambal khabagi matangda matam kiyagi mamangdagi wathok oijuna lagli masigi maroiba maramdi ngamkhai sambal khaba horokpada Manipur gi pak chawraba lamsing mangba yabagi phibamda lakpadagini India ga Myanmar ga tainori bangamkhai gi apunba asangba si kilometer 1,794 ni masigi manungda Manipur ga tainori ba saruk asi punna kilometer 494 ni Congress lengak laingai matamda kilometer 10 rom ngamkhai sambal khaba horomlaba matung se naba leibadagi sambal khaba gi thabak lepkibani adubo hojing Manipur da thokliba irang asi Myanmar romdagi ain kaina mitop kya sengsilakpa asina maruoiba maram oidi haiba wafam asida yumpham oiduna ngamkhai sambal makhatana khaba gi wafam asi lakhibani wafam asiga iroinana haukiba September 13 Union Home Minister Amit Shahana Indo Myanmar ngamkhai paringda kilometer 13 rom sambal khare lemoriba saruk sing makhatana sambal Khabagi thabak satharagani masigidamak apunba senpham lupa koti lising kunthra mathoi kaithokle haina phongdokhibani matang asita lakliba wafamdi ngamkhai sambal khabada Manipur gi pak chawbal lam manghanba yaroi haba wafam asini Manipur gi ngamkhai kaiba yaroi haiba pandam asigalonena patam kyagi mamangdagi makhal makha kyagi khongjang kya changchinduna lakhiba United Committee Manipur UCM gi maikaidagi ngamkhai sambal khabagi wafam asida taramno okli adubu se nariba mafam sing ngamkhai sambal khaba yakiroi Manipur gi lam manghanba yaroi haba wafam asi tamlakhiba golonena Kuki Taba mafam singda sambal Khakhiroi haba wafam asi Yaningde hiramaski matangda memorandum amasu pisalagani hairi hairiba fencing gi damakta tolaiba adumlaba sanction amasung machigi tolaiba paikhaliba punamoksingsi aigoi United Committee Manipur na taramna okpagolorena sigumba siafa khongthangni haina aikoina logje tawadabu amna hena aiko illegal immigrants gi junction pam oyena khaliba aduna narco terrorism changpham oyena khaliba mapam singa sa matam khragi oina border fencing khaba tukani lepkhigani haiba India government home affairs ki maikai de ki bongdol gi wapam sa masidi very unfortunate am laibak thibani strongly Yaningde object tawi decision achi kudakta lokthokadabani ku aikoina thingiba dudi dispute laiba jaga do tawganu haibani dispute lai tabajing di domo jengsil haibani dispute lai na haji kena kanda hujiki mol fai gi matang dale ru satang kunjidi ek akoi gi hujiki border IT1 dagi na IT3 bogi marak ta laiba kullam kangneba hairiba kunji border fencing gi hek khaba loigro di satang aji di brahma oigro ne mon di kena kanda border gi fencing gi wang ma dane wa satang aji akoi keno kunni maring kunne ko Chennai na river singshida lepna amani aduga chena dana lariba mafam sing maruaina aikoni yamna vulnerable oina khaliba yamna aikoi illegal immigration me amam changjel ena khaliba mafam sing se masidana India government na fencing lepkani haiba se very unfortunate yamna laibak thibani masi tawroidaba tharo amakhakni haina aikoi United Committee Manipur ma kai thamje Amaromda Kuki Taba mafam sing ngamkhai sambal Khakhiroi haiba wafam throkliba sigi maram karino hainasu UCM na wahang hanglakli wafam asina achumba oirabadi Assam Rifles na Kuki sisinaraga maitai singi mayokta thabak kya chathai haibasi mayek singlakpagum tawri hainasu maral sirakli Kuki ki mayam ki movement to jaga da fencing lep kani haya gadi honorable home minister ki adugi paliba lenga aduga ngasai ki Delhi ki oiriba moi ki agenda se akoi di UCM na yam achauba miyam punna wang ama hangbagi mathau tabra haibse si thamjage ba aduga praja mayam su fencing to ne ga pon arau mina gum gi se ba fencing to bosiga FMR ga leiba relation den nan ki KNP ki kedarama pharise si ki NIA the pig ne na Assam Rifle na phara ga pukhlaiba nupa se si ki relation मैम से कोरिलेट तौरकांदा सेंटर की थोड़ी स्टेटमेंट से अकोइना कयामुक यामना कयानी को कयामुक अकोइना हराव याय कयामुक अकोइ लांजे लोशन बगी मोंगदा चंगजले नत्रगा लांजे फ्री थारबरा मणिपुर से एज ए स्ट्रेटेजिक लोकेशन फेंसिंग से नकै सेंगना अकोइ की पाकिस्तान बांग्लादेश तौना फेंसिंग तौब पामिब्रा नत्रगा
गवर्नमेंट ऑफ इंडिया अखोइना ngangai Assam Rifle da chingnariba अखोइगी मखोइना अखोइगी कुकी सिंगसिबु मोइना खुलाई ओइना सिजनर कांदा मैतेगी मतकता लंदाले हाइबसे हेन मयक सेंगलकoi मोंगदा फेंसिंग से कुकी लेबा जगा गइदि कोन तौनी नागा ताबा मैते ताबा जगा गइदा हाना तौनी हारगदि मदुगी अचौबा क्वेश्चन मार्क अमा यूसीएम की साइट की हमजरी इंडो म्यांमार बॉर्डर की मणिपुर की सरुक सिंह संबल खाब मतमदा यूसीएम ना मदि मियामना अथिंग बा मत लेते हेन दुम तराम न ओगली अदुमपु हारिबा नमखै की संबल से खाप मतमदा मणिपुर की लम महन में यारो हैबिसुदी इंडिया गवर्नमेंट खंबीगदबनि है वाफम से लाखले अदुगा पार्टी मरु ओइना कुकी न मता मफम सिंह दा करी की दमक संबल खाव दोरिबनो है वहम से लाखले मरमदी होम मिनिस्टर इंडिया की होम मिनिस्टर ना मणिपुर थोकलिबा इरांग असि म्यांमार रोमदगी मितोप चंगसलकपदगी मसिना मरुओइबा मरमनि हाना फोंगखरबनिना हाइरिबा मितोप चंगसलई हाइरिबा असिगुंबा मफमसिंग मरुओइना कुकी न नमतारे मफमसिंगा हेना मरुओइना संबोलेसि खागदबनि हाबा वफमसु थामलकले कैमरा पर्सन साजावोलन फॉर्म जरिबा आई केट्रिमयम प्रेमचांद SKTV न्यूज़ इम्फाल।